ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯨꯄꯨꯜ ꯌꯥꯔꯗ ꯔꯦꯜꯋꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯦꯝꯞꯇ ꯊꯣꯛꯄ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 12ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯧꯅ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡ 33 ꯌꯧꯈ꯭ꯔꯦ, 19 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯤ ꯇꯣꯡꯂꯥꯡ ꯚꯤꯂꯦꯖꯇꯒꯤ ꯑꯉꯥꯡ ꯑꯃ ꯗꯦꯡꯒꯤꯅ ꯂꯩꯈꯤꯗ꯭ꯔꯦ, ꯑꯇꯣꯞꯄ 19 ꯑꯃꯁꯨ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯔ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯇꯥꯡ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯗ ꯄꯨꯡ 94ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯄꯣꯏꯔꯧꯄ ꯂꯣꯀꯦꯜ ꯐꯥꯔꯃꯔꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯐꯕ ꯂꯥꯏꯕꯛ ꯑꯃ ꯂꯦꯞꯄ ꯉꯝꯅꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯕꯤꯜꯁ ꯀꯧꯕ ꯑꯃ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯪꯀ ꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯂꯛꯁꯃꯤ ꯀꯣꯡꯈꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯔꯥꯡꯖꯤꯡ ꯄꯥꯔꯠ 5 ꯇꯨꯄꯨꯜ ꯌꯥꯔꯗ ꯔꯦꯜꯋꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯦꯝꯞꯇ ꯊꯣꯛꯄ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 19ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯧꯅ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡ 33 ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, CRPF, ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯄꯔꯁꯅꯦꯜ 100 ꯍꯦꯟꯕꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯈꯔꯗꯤ ꯅꯣꯡ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯦꯞꯈꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯍꯥꯟꯅ ꯅꯤꯡꯈꯥꯏꯗꯨꯅ ꯂꯩꯕ ꯆꯤꯡꯂꯩꯕꯥꯛꯁꯤꯡ ꯑꯃꯨꯛ ꯆꯦꯟꯊꯔꯛꯄꯒꯤ ꯊꯧꯗꯣꯛ ꯈꯔꯁꯨ ꯊꯣꯛꯈꯤ꯫ ꯃꯁꯤꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯆꯥꯎꯅ ꯑꯄꯟꯕ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯠꯊꯈꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯉꯁꯤ ꯐꯪꯈꯤꯕ ꯑꯁꯤꯕ 12 ꯑꯗꯨꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤ 9 ꯑꯃꯁꯨꯡ ꯃꯤꯆꯝ 5ꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 23 ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ, 19 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯍꯥꯎꯂꯦꯟꯂꯥꯜ ꯒꯨꯏꯇꯦꯅ ꯑꯦꯗꯚꯥꯏꯖꯔꯤ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇꯨꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯀꯨꯊꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯗ ꯃꯤ ꯆꯪꯗꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯡꯗꯣꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯤ ꯇꯣꯡꯂꯥꯡ ꯚꯤꯂꯦꯖꯇꯒꯤ ꯑꯉꯥꯡ ꯑꯃ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯁꯤꯔꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ 19ꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯇꯤ ꯇꯣꯡꯂꯥꯡ ꯚꯤꯂꯦꯖꯇꯒꯤ ꯑꯉꯥꯡ ꯑꯃ ꯗꯦꯡꯒꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯣꯔꯦ ꯇꯥꯎꯟꯗ ꯂꯩꯕ ꯃꯤꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 9 ꯁꯨꯔꯕ ꯑꯉꯥꯡ ꯑꯗꯨ ꯍꯧꯈꯤꯕ ꯖꯨꯟ 18ꯇ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯔꯤꯝꯁꯀꯤ ꯇꯤꯝ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ DMO, AMO ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯀꯌꯥ ꯍꯧꯈꯤꯕ ꯖꯨꯟ 24 ꯑꯃꯁꯨꯡ 25ꯗ ꯃꯣꯔꯦꯗ ꯂꯥꯛꯇꯨꯅ ꯆꯋꯥꯡꯐꯥꯏ ꯂꯩꯀꯥꯏ, ꯇꯤ ꯇꯣꯡꯂꯥꯡ ꯚꯤꯂꯦꯖ, ꯗꯤ ꯈꯣꯅꯣꯝꯐꯥꯏ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯆꯥꯅꯧ ꯚꯤꯂꯦꯖꯇ ꯐꯣꯒꯤꯡ ꯇꯧꯈꯤ ꯑꯃꯗꯤ ꯁꯔꯚꯤꯂꯦꯟꯁꯀꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯕꯁꯤꯡ ꯑꯗꯨꯗꯤ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7 ꯆꯋꯥꯡꯐꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ 11, ꯇꯤ ꯇꯣꯡꯂꯥꯡ ꯚꯤꯂꯦꯖꯇꯒꯤ ꯃꯤꯑꯣꯏ 5, ꯈꯣꯅꯣꯝꯐꯥꯏ ꯚꯤꯂꯦꯖꯇꯒꯤ ꯃꯤꯑꯣꯏ 1 ꯑꯃꯗꯤ ꯆꯥꯅꯧ ꯚꯤꯂꯦꯖꯇꯒꯤ ꯃꯤꯑꯣꯏ 1ꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ DMO ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯗꯣꯛꯇꯔ ꯃꯅꯤꯕꯨꯁꯟꯅ ꯇꯤ ꯇꯣꯡꯂꯥꯡ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯑꯣꯟꯀꯣꯁꯩ ꯕꯥꯏꯇꯦꯗ ꯊꯪꯅꯕ ꯚꯤꯂꯦꯖꯁꯤꯡꯗ ꯗꯦꯡꯒꯤ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯆꯦ ꯄꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯔ ꯄꯤꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯄꯨꯡ 94ꯒꯤ ꯑꯣꯏꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯄꯣꯏꯔꯧꯄ ꯂꯣꯀꯦꯜ ꯐꯥꯔꯃꯔꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ PLFDCLꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯂꯦꯝ ꯇꯣꯝꯆꯧꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯌꯥꯔꯤꯄꯣꯛ ꯇꯨꯂꯤꯍꯜꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯇꯣꯝꯆꯧꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯧꯃꯤꯗ ꯍꯥꯔ ꯄꯤꯒꯗꯕꯅꯤ, ꯑꯊꯨꯕꯗ ꯍꯥꯔ ꯐꯪꯍꯜꯂꯨ ꯑꯃꯗꯤ ꯂꯧꯃꯤ ꯅꯠꯇꯕ ꯃꯤꯑꯣꯏꯗ ꯍꯥꯔ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯄꯥꯏꯗꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯍꯥꯏ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ PLFDCSLꯒꯤ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯕꯦꯒ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯃꯃꯥꯡ ꯊꯥ ꯖꯨꯟꯒꯤ ꯇꯥꯡ 16ꯇ ꯄꯣꯏꯔꯧꯄꯥꯠꯀꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧꯈꯣꯡ ꯁꯦꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯥꯔ ꯐꯪꯍꯟꯕꯤꯅꯕ ꯋꯥꯀꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯔ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯌꯥꯎꯅ ꯑꯅꯥ ꯑꯌꯦꯛ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯣꯝꯆꯧꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫
mamang chahi khuding makta imphal iski deo da har yen ba mikup tumak live tawraga aikoi thadok jarga deo masa khangna khoi har yeleba leibirangoni deso masa da akoina live tawraga thagiba hawjuk ba khoi phone da yawi asumaya thamoi sengna akoi hona jabase hawjuk phawba har pidri har aikoi gi borokpar farmers da har yawraktri aikoi gi societies gi member am tana har big am ta phangdri maram aduna day 6 fawgi manungda haibadi 5 fawsida har pibidraba day 6 ki ayuktagi tang nipang gi numidang phawba andro kendra gi porokpar farmer development cooperative society gi farmer chahunga marphu leibasina toten shutdown haibase aikoi laukthokjari lau da mi da har lami ge wakan lami da har Maihoroltagi lamdam asida khunda leita minaraklaba yellow singi afaba tungki laibak ama lepnabagi pandamda Manipur Indigenous Peoples Bills ama puthoknaba sem saba horagani haina Indigenous Peoples Forum gi President Asangka Sarna phongdorakli Hirambasigi matang da ngasi Manipur Press Club da pangthopa paugi mifam amada Asangka Sarna hai lamdam asigi yellow sing mitobna divide and rule policy chatharakpadagi aikoi masalgi marakta yengthina hanba amasung amana amagi asoibada thinaduna mungnabagi phibam amada leirakli Hauziti aikoi amatani haibu wakhalonda asoi arak kaya leikhrabasu madubu chumthokduna punna hingminabagi matam oire lamdam asida khundhaminariba yellow singi tungi afaba laibak ama lep pangamnaba bill ama Manipur Legislative Assembly da puthoknaba sem saba horagani Hariba bill asi hauzik leiriba lengak asigi matamda assembly na pass tawba ngamdrabasu lakadaba matam singda soidana bill asi pass tawnaba khonagani loinana hariba bill asi draft tawba loiraba matung miyamgi mafamda puthokani Housing oiriba aikoi economy gi fibam asi atuki matik phatre lamdam asida ahangba mafam kyamarub leirabaso matik chaba industry amata lengba ngamde hiram khudingma mapalamdagi tangjaduna leiba maramna aikoi economy da aduki matik chaitheng phanglei maram aduna hairiba bill asi status gi oina tangai fadaba ama oiragli haina Asangka Sarna makhatana phongdoki Okay, Manipur da lairiba indigenous people people singse akoi mi top singna natraga mapandagi divide and rule policies hanaraga akoi indigenous people masingdi nungsinna handaba akoi marakta aramba thinaraga chingthanaba aduga asoi arang leirasu akoi family amatane indigenous people ni haina chumthoklaga afaba semkatbagi wakhalom thamdabida amaga ama akoi masense adum counter towneraga akoi jail da bwa hapa natraga kari akoi counter townaba miyam se akoi Manipur da lairiba indigenous people amma waina akoi wakham da nuaige madugi tamakta indigenous people forum na masigumba step se local libani indigenous people forum Manipur indigenous community sing mayam se di thaina ipai pu sindigi nungsi chana na lairapane na akoi amaka nungsi chana badu laininga indigenous people forum Manipur na thaba tawgani Tengnopal District in Manung Chanba, Kwata Kulgi Imung Kunmathoida, Pradhan Mantri Ujala Yojana Scheme Kimakada, Lemna Gas Connection Fangalagani Haina, Tribal Affairs and Hills Minister, Letpau Hokim Nafongdokre. Wafa Masing Asi More, Ward number 8, Leiba Imung Tara Mapanda, Ujala Yojana Scheme Kimakada, MS Haukif, Gas Service Moregi Kutanga, Lemna Yentokoki Taram Amada, Minister Letpau Hokim Nafongdokibani. Tengnopal District SP P Golian Mang Yauna Pangthokiba Tharam Aduda Minister Ledba Hokim na hai scheme asagi makhada gas connection leitriba imung singna Aadhaar card amaso mobile phone number ga link taunarba matung phangan bangame masida myoi kharana che chang suna tharbaso gas phangde hariba adu Aadhaar card amaso phone number link tawdabadagi OTP number yaudaba maramna kaglakpane Kanglu Furup khaidana gas phanghaudaba imung khudingmak Scheme asigi makhada gas panghanaba honagani loinana district asigi manung channa leiba Kwata Khulgi imung kunmathoida lemna gas connection pinaba process sathari hainaso minister lerpa hokimna makhatana phongdoki Manipur gi Chief Minister N Birena Kasar Assam gi ising isangna sokhalaba mafam singda makhatana mating panglakpa polam sing ase All Assam Manipuri Youth Association Amyana Tunglakibagal loinana hayengdagi miyamda yenthokpa hauragani haina ngasi nungtel Kasar District ki Lakipurgi Binakandi Part 2 da leiba South Barak Catering Service Hall da pangthopa paugi mifam amada amyagi Chief Advisor Khetrimayum Kundalna phongdokre paugi mifam aduda KHH Kundalna makhatana hai Assam da marung oina Barak Valley da khanghaudana amukta faw thoktriba mongda ising ichawna khulkya awaba mayoknaba sida amyana ngamjaba mateng pangjabane Kasar District Administration ising ichawna awaba tarba singbu mateng pangli adum oinamak maitai taba khulsingda yaudaba yawba asida Manipur gi Chief Minister na Assam Barak Valley gi dama crore ama gi chana thangnaba hidak langthak sing
Kasar District Administration da mateng panglaki basu laikre makha tarakpada amyagi kuthangda amuk hana Manipur gi Chief Minister na Barak Valley gi manung hanjina leiriba khulsing gi damak ngasi Kasar Lakipur da leiba amyagi mobile camp relief package ama yaholakre hariba polam singasi hayengdagi yentokwa horagani amade hozai da leiriba ichilinau singna awaba taraba matamda amyagi hozai branch da pau pibiyo miyam gi damak amyana matam pumada mateng pangani hanasu mahana phongdoki Sangi South the very Barak Valley South victims mayam going out district administration da nahan to Kurama the Henba Sam no polam singing the Gitala Nicolina SDR victim hard on the bank Makata Pusda Bravilis the Leva Matei Simi Damata Amkasu Hana Haitare Matei affected was Matei City of Matindra Pul legally wars why I get it Adna interior the Leo Matei Sing the Venture district administration meeting Changabunati means 16 video sufficient would be more the Chief Minister according to Hajar of the Chief Minister application period. Jorana Kuna Tal said 7,000 households in the around 5,000 households in the Omanova Habire. I also see Walaga, the Harakani Highway Port of the Lady. Wabagai Assembly Constituency ke MLA Usam Devena Assembly Constituency sigi manung dalaiba therapy saktagi kakching fawgi lomi singda ahan batangka ki oina har miyam de yenthokre har yentokbaduga marilenena MLA Devena hai wabagai ase Manipur gi manungda lau singugi singkanba mafam singi manungda amane mafam asida urea gi darkar asuki matik oi lomi singi awaba singa se kongnaba harase lengana piba ahoma mamalda miyam da fangan bane Wabagai Assembly Constituency ki lomi singi da mag darkar oiba har khuding mag pi naba khonagani haina mal makhata ki State Security the fighting Maruiba, Chaga Amani, Coaching Decision. Paramaduna, Australia Kogi Monsunjia and the Lakino Baramuduna, Mamanda, July, Ogasada, demand of Bahar, Kuchidi, May, June, Chido, the demand of Kulamurkanda, Etan Nakanda, Opinaba, Oiponabane, Adubu, Pazamiano, Koi Haji, Pamuidra, having by the Mayama Pongra Levisha, Koi Haji, Ogaiki, the Manuba, Manipuri, Baza, Habitare, I shall you in Hajargadi, Ogaiki, the Shimantuleva, low Kudimata, Harmona Toniba. When the government limit of a piri, Salamab the Kizi could try about Aduki Santa, a way Wagaki and the Gunduleba in coal, at the Yoki Lotion. Could you mention here? How you are what the Bible? Jury Bam the Lady Bas School sing the transport the Roliba Oza sing na Matam Queen Laitaba, Mati Matik Chana Ladik Takpi, the Bagi Mahut. Oza Oibatopi Rohaina, Democratic Students Alliance of Manipur, Desam Jury Bam District Council President LUXMI of Fondorogli. Jury Bamgi Babu Parada Leiba, Jury Bam Higher Secondary School Dagasi, Pangto Kiba, Pomi Singa Unabama, Desam District, Jury Bam District Council President LUXMI Hai, Chahi Kudingi Lieutenant Pangto Liba, Coordinating Committee on Disturbance Free Education, John Gimakada, June 30 Dagi, July Gitang Manga Forward Satariba Campaign Say, Mahirigi from Topa, Hagna Chingba Kiagi Matanga, Jongsin Ba Campaign. Campaign asigi sarugama oina Jury Bamgi manung chanaleriba Boro Bekra subdivision gi mafam sing the so slogan gi campaign asi chathaduna lagle matam gi oina lenga ki transfer policy ningthina sempituna afaba mahairoi amade afaba kunai ama afaba school ama putokse Jury Bam da leriba school kaya infrastructure fataba amade oza singna school changnaina kataba phibam amada leire barak asida Jury Bam da transfer lagliba oza singna mahairoi singda ningthizana larik takpi daba yaure matik chana larik Takpang Amloidoba or the day Oza Oibatopiro, Yum the Nuaina Lebu, Hana Mahamakataki. Jury Bamda Ladiba School Kaya, I go infrastructure, Palaktaba, Amadi, Ozasing, School Changnai Kadaba, Aduga, Transport Toraga, Ozasing, Asi, Jirida, Matam Queen, Laitavi, Mapumpana, Larik Tapi Tambiba, Namdava, Kayamasu, Tatana Togli, Haiba Singase, Tasena, Sarkana, Matamatam Yuba, Government, Oza, Mangahaki, Tabiraga. Taraiba Oza Adu Mapung Pana, Angang Single like Tapi Tambivang, Namoy the Boy Regadi, Oza Topiro, Yum the Nuana, Lebu, Hainasu, Haizaningi. Disturbance Free Educational John Demand Day July Manga Marilena Coordinating Committee on Disturbance Free Educational John Dimana Sinduna, Masi Tongan School sing the education sector da Yekai Tingai Pibigano Haina, Campaign Chatakre. Campaign adu ngasi Thoba Leiba Eastern Star Higher Secondary School amadi Takel Kolom Laikai amadi Kindergarten Montessori School da Satake. Campaign adu da education sector sing da Yekai Tingai Pibigano Haiduna Mahiroi Singa Wakal Taminarba Matung da Kolau Kalaminake.
Indiana Ningkha Tamkiba Chayi Humfutara Manga Surakpaki Thorongi Manungchana, the Oriental Women's Cooperative Society Limited, Indian Farmers Fertilizer Cooperative Limited Amasung, NCUI Cooperative Education Field Project, Thobal Napuna Sinduna Chamasuba International Day of Cooperatives Ki Thoram Ngarang Thobal de Leiba, Ketri Sanglen the Pangtokre. Cooperatives Bill and Atmanivar Bharat and a Better World Haiba Pandam the Pangto Kibatharam Aduda, Imphal East District Cooperative Officer Sarungba Mahendrana Atuba Mitong, NCUI New Delhi Governing Council ki members OIDB Project Coordination Committee Manipur ki Chairperson Jina Posangbamna Thoramapu Amade, Manipur Lenga ki Cooperative Societies ki Assistant Registrar Audit AK Susila KV ki Thobal ki Agronomy ki Subject Matter Specialist SMS and Tomba IFFCO ki Field Officer Saiko Das amasung NCUI Project Thobal ki Project Officer TS Bahari Singna Akhanaba Mitunglen Singoina Saryaki. Thorom adu Hodringai Mangoinana Ketri Sanglen ki Hek Mayok Nabada Oriental Women's Cooperative Society Limited ki Office Kam Dukan amasung Asigi Mitunglen Singna Hangdoke. Thorom aduga Mari Lenana Project Coordination Committee Manipur ki Chairperson Jina Posangbam Nahai Lamdam Amagi Sermilo Chakad Hanba Haibasi Lamdam aduda Lairiba Agriculture Sector Fagalaba Matam Khaktada Oidibane. Manipur ki Sermilon su KONGKHAM ki lamda leiriba PEX GP level ki miyoi singna agriculture da aheno mideng changlaba matamda chawkhatkani lamdam asida unemployment problem sing ko khanbada aikoi puna hona minasi hana mahana makata ki para pumba ke lapashana lising ama bu tindori bani ngasi shu akoi gi sida pik na tozama program sida yamna thomai yauna akoi gi su International Cooperative Day celebration da harau da yamba akoi gi pen kita ba leba kuna ba se kautok na ra ngasi ba celebration sidagi ngasi habene misdagi anoba itihas ama honi anoba itihas ama da akoi na department da bu pen da bu oiro akoi masen da bu oiro akoi nyam se do na ma keno to ra mang da thani jinjal la teni habagi tanai ko da bagi mituni Thorom aduda tongan manuba amasung nupi sengi Cooperative Society sengi mehut singna saryaki. Leibag asigi tongan mafam singda pangthoknabagum numit 8 ni chomna sathagadaba humutara humdoi suba ban mohasaf lisingani kuni thoiga mari lenana Thobal Divisional Forest Office Thobal na sinduna ngarang Thobal kuno da leiba mass tree plantation pangthokduna hokre. MSU Desam AISF Pioneer Unified Club Thobal kuno MEBC Church amadi tongan ba JFMC Sing amasung local miyam yauna pangthokiba mass tree plantation program aduda DFO Thobal TS Lokendro Thobal Range ki RO S Hamungo RO Headquarter and Dipa Devi Deputy Ranger MD Aslam amasung Thobal Municipal Council Ward number 18 ki caretaker Councillor M Rabisu Saryaki Thorom aduga mari lenana RO Headquarter and Dipa Nahai Civil Society Organization kya kaloina na pangthok liba tree plantation ki thoram ase puna ujara lising mga thanaba ki pandam thamle ujara lising mga amana kaksing range wangu da thanaba pandam thamli haina phongdoki igi wan mahotsav ki hogdopagi thoram ase akhoi Thobal kunau da pangthok jari participate to biribana akhoi gi student organization myam mingoina panjabade MSU Desam AISF aduga Thobal kunau gi club akhoi gi JFMCs myam Mingwena Panjarabada Uyal JFMC, Kapram JFMC, Aduga Tintha JFMC, Aduga Akoyi Ngasi target Togzaribasina 5,000 plants ni, Aduga Akoyi Atopa 5,000 plants amana Kapching range ki Makada Leba Wangu Sandang Kongda Koi plant Togzagani. Amaromda Humfutara Humdoi Suba Ban Mohasab lisingani kuni toigi sarukama oina Thoba Forest Division gi mening makada ngarang lilong haurebi makhalekai de leiba Mahmud English High School gi oza sing amasong mahiroi singna ujara ke amarum thakre Thoba Range Forest ki Deputy Ranger MD Aslam amasong Palel Forest Bid Officer MD Salaudin yauna pangthoki batharam aduda school gi akoiba amadi nganglo road ki nageta uhei panba yauna ujara ke amarum thaki Uthaba matamda hinganaba matau karamna thagadage amade using asigi kanabana karino haibana chingba kya mahiroi singda takpiraduna Thobal Forest Range ki Deputy Ranger MD Aslam na hai ngasi ban mohasab ka mari lenana lilong da leiba school asigi mahiroi singna uthanaba thoklakpa asi aduki matek thaganingai ni aikoina santi leina ingna chingna hingba ngamna bagi damakta uthaba asina khwaidagi faba khongthang ni hairaduna mahi tamliba mahiroi singna uthabagi wakalon leiba haibase tungkoina apaba wakalon galoina legadoribane Lilonggi tongan mafam singda utara kaya marum thanaba khonasi haina mahna makataki July thasida ban mahasab aina forest department gi ba India all India gi na ban mahasab ki thorum ji pangthoi masi forest ki festival hare ga su khangnei ado handak
पांथोइबा अदो हुजुजिक अखोन पांथोइबा ngaraंदगी होइबा बन महात्सव की प्रोग्राम से 73 यदि इंद्रागा हुंदोइरक सुबा बन महात्सव की प्रोग्राम ने को सिगा मरी लेनेना थौबाल फॉरेस्ट डिवीजन की मखादा अखोगी हरबा लिलोंग मैं लेकाय द लेरिबा mahmud english high school gi koiba amsung road side ta satra sing ga loinana plantation tawsi si paidigi yam phai adugo u thabada kanari si kadai kadai dalo habada u chi akoina poribu u si da medicinal plant yauri adigi mahi chaba yauri थौरम अदुगा मरी लेनेना पलेल फॉरेस्ट बीट ऑफिस की बीट ऑफिसर एमडी सलाउद्दीना उथाबगी कानबसिंगी मतांगदसु वाफम क्या फोंदुखी पामदबा थौदोक सिंह थोक्तनबा चेक्शन थौरांग लोखटपा ओइना इम्फाल वेस्ट कमांडोगी टीम अमना ngasi नुंगचल पुंग मरिगा मिनिट निफुरम ताबदु वाइदा पौना कैथलगी मस्जिद रोड अमदी ककुलोंगी अकोइबदा कॉम्बिंग ऑपरेशन चतखरे कॉम्बिंग ऑपरेशन अदुदा मियोय चामागा कुंथ्रा अममम तो ओइना खंदोक्तुना वेरिफिकेशन तौके वेरिफिकेशन अदुदा तोंगाना मियोय तरु खंदोक्तुना मखा ताबा वेरिफिकेशन चथनबा सिटी पुलिस स्टेशन दा सिनक्रे हाइरे मणिपुर डेमोक्रेटिक अलायंस MDA की टीम अमना ngasi चुपुल की लैंडस्लाइड थोपा मक्वाम खुंदा चतुना येंगसिनख्रे येंगसिन खोंगसर अदुदा शिवसेना मणिपुर स्टेट यूनिट की प्रेसिडेंट एम टोम्बी MDA की वाइस चेयरमैन PS लीला सना शर्मा MDA की को कन्वीनर के खगेंद्र एडिशनल चीफ सेक्रेटरी AR खान अमदी शिवसेना उरिपोक SC की प्रेसिडेंट MD के नासर याकी येंगसिन खोंगसर अदुदा MDA की माइकैदगी जुरीबाम डिस्ट्रिक्ट एडिशनल SP किरण कुमार अमदी नोनी डिस्ट्रिक्ट एडिशनल SP जोंदा रिलीफ मटेरियल सिंह अमदी फर्स्ट एड की हिदाक लांगतक सिंह सु कुसनखी Village Water and Sanitation Committee Kairak ki miyoi singna Kairak Water Supply Scheme ki tanki sing sengdokpaga loinana water supply asigi akoiba sing sengdokre Social Service aduda saryakiba committee asigi mihut usam chorjana hai Kairak Water Supply Scheme ki tanki sing ase matamga chana daba oire tanki asida thadariba lengoi ase quality yaudaba oibana ising chumdre Quality yaudaba lengoi thadariba thikadar atuba matamda lengangna amadi mari lenaba singna miding changduna miyamda matam chane ising fangan biu haina mangna makha taki लेरिबा टेंकी सिंग असिसु मतिक चाद्रे लोइनना अखोइ लेरिबा अखोइ की हौजी हौजी अखोइ की लेरिबा गोडाउन सिंबा असिसु मतिक अमता चाद्रे लोइनबा कायदना कोतना लेरे मरम अदुना अथुबा मतमदा अखोइ मरि लेनबा डिपार्टमेंट अदुगा अखोइ काउंसिल लगे लोकल एमएलए सिंबा अखोइ लाक्पिदुना हारिबा फिबम सिंग असे हमतंग येंचनबिनबा अखोइ कमिटी के माइगी देगी निचिंगजरी Himachal Pradesh पांथोकदबा कुनिथोय सुबा सब जूनियर नेशनल वुसु चैंपियनशिप के ngasi कुमलम पांगता लेबा वुसु RCC होल्डर ट्रायल सिलेक्शन पांथोनबा थौरांग तौरिङेदा मियोय खरा लाक्तुना आथिंगबा थमलक्रे हाइरे हिरामसिगी मतंगदा ngasi कुमलम पार्क स्पोर्ट्स कॉम्प्लेक्स ता पॉमी सिंगा उनाबा मदा वुसु प्लेयर्स पेरेंट्स एंड गार्जियन एसोसिएशन की प्रेसिडेंट तोंगब्रम सुनील ना हाई वुसु की लेरिबा एसोसिएशन अनि असि पुनसिन नबा हाइदुना ngarang ase Manipur gi CSO home IPSA amuko amade UCM na thotang loduna mifam ama phamduna pangthokiba association ase amata oina thabak tominaba waribloke Laibak tibadi thasi tang mapandagi taramanga fawba Himachal Pradesh ta pangthokadoriba kunithoi suba sub junior national championship ki trial gi damal thorang tawringeda miyoi khara laglaga thingzilamke chatharagliba thong ase kari maram gi damak kanana chatharam libano haibadi athubada sengdorakadabane athuba matamda trial selection pangthokuna hogalagliba amasung tunggi asa chauna leiriba sanaroi sing asigi marai baglepa ngamansi haina sunil na makatana fondoroki ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯅ ꯃꯄꯨꯡ ꯑꯣꯏꯔꯕ ꯌꯥꯝꯅ ꯆꯥꯟꯅꯔꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯥꯟꯖꯥ ꯄꯨꯔꯛꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯊꯤꯡꯖꯟꯕꯤꯔꯤꯕꯅꯣ ꯊꯤꯡꯖꯟꯕ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯕꯤꯔꯤꯕꯅꯣ ꯏꯔꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯁꯤ ꯇꯨꯕ ꯃꯇꯝꯗ ꯇꯧꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯋꯨꯁꯨ ꯄ꯭ꯂꯦꯌꯔꯁ ꯄꯦꯔꯦꯟट्ꯁ ꯑꯦꯟड ꯒꯥꯔꯖꯤꯌꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯜ ꯀꯣꯌꯥꯗ ꯑꯃꯗꯤ ꯋꯨꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯖꯥꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ मियोय खुजिंगमक्ना सपोर्ट तौबिरगा अथुबा मतमदा असिगुमलबा ट्रायल सेलेक्शन असे ngasimak akaigiba leiragasu अथुबा मतमदा तौहनबिनबगी तंजा अदु पीबीयु हाइदुना एक सानरोइसिंगी ममा मपागी माइकैदगी पुनमकी मफमदा इकाई खुमनबगा लोइनना रिक्वेस्ट तौजरी थक्चन जासलगा दुमाइना अंगांगना खुद थागे तौबदो खoi याम नुंगाइजदे मसी सेंगना हाइबदा ngarang लुप अहुमना यानरगा ट्रायल सेलेक्शन जेना सी तौरनेना लैगिबा पोसिदा अखोइजु यामना इचागिदमक्ता खलगा लाक्सगिमनी अदुबु सुमाइना सानबदा करी मरंगिदमक्ता सानबा प्लेयरसिंग मांगनगदमक्ता होनरिबनो हाइबजे सी अमतंगदि थिदोकपियु हाइबजे मसी अमतंगदि हाइजनिंगे
Taukom Jang Foibut Amadi Namduan Jang Khulgi Kunsasing Amasong the Protection and Preservation Committee Manipur PBCM gi Thomi Singi Oiba Mifam Ama ngasi Tupulgi Jagan Longda Pangthokre Mifam aduda Tupul Youth Club ki President Jang Thaudai Panmei Authority Member Martin Panmei Church Elder Baijin Lung Panmei Amadi Bazar gi Nupi Member Namailana Saryaki Mifam aduda Saryaki Bamyoy Singna Jing the Lady Office Amadi School da Thabak Toriba Lenga ki employee Kudingmal Government ki quarter Matik Chana Mafam Asida Leitabana Athu Akai Amatanandre School Singsu Fazana Chalaiba Ngamdre Thabak Singasi Mapungfana Tauhanaba Lenga ki Mari Lenaba Singna Mining Changduna Chingamasung Tam Animakta Chap Manana Lambi Thong Phanbio Hariba Thabak Thoram Singasi Toraba Matamda Ching Tam Naksinaduna Hena Nusinaba Hengatkane Loinana Tupul Bazarda Lengangna Afaba Public Toilet Ama Thamhaning Bagi Apamba Fongdonake Mifam adu loishilakbada PPCM gi Thomi Singna Kunja Singda Achamba Kudol Pot Tamduna Puna Chamin Thangminakhe Jiribam District in Ningsingkulda Leiba Pabung Yangkai Leiba Hospital da Mar Youth Association Jiribam Headquarter Mar Inpui Jiribam HNU Block 6 Amadi All Jiribam United Clubs Association Azuka Puna Kusam Naduna Social Service Pangtokre Social Service Aduga Mari Lenana Azuka gi Vice President M Prem Chandra Nahai Jahigi Oina Mar Youth Association Jiribam Headquarter All Jiribam United Club Association Azuka Amadi Ate Leader Sing Yauna Jiribam gi Maru Oiriba Hospital Asida Apunba Oiba Social work asi pangthokpane hospital asi Jiribam gi yamna maru oiba hospital amane hospital asida mamangda leiramdaba specialist kaya amasu leire hospital asibu miyamna isagi khana luna nana thamsi haina mahangna makha takhe patient party ama lakanda patient party mangana momjida pigi wa targa osamgumba toilet ta batal gamlugumba sigumba yan kai tawidana administration ni bagi disu tawya basing koi mayam nei ba basing bien class koi kan hajar hollaga mayam sina kamaki hospital mani kambiduna hari ba campus sida lakpi ba matamda koi isa na sina ba batal plastic sing do koi na mafam chana dustbin da ada biraga loina na koi bidrai ba san sing khadok bidana koi mafam sida san hing lega santi fajal kana mai campus sida we had about my campus takes it up more to some assume as when I go hospital say port property ni kanbang amragadi kuna high hospital si kuna letin mo le adu me le high da ko gi development level Manipuri State Sumang Lila Council Amadi Theatre Mirror Imphal na puna kusam na duna iboyayma Sumang Lila Sanglay na Sathariba Moirang Prabada Yumfam Oiba Thamagi Theatre Workshop ta Saryariba Trainees Sing Amadi Resource Person Singna Tupul Thodokta Laikidraba Singi Mafamda Awaba Fongdokpagi Thoram Pangthokre Thoram aduda Manipur State Cooperative Union gi President L Tom Pisak Camp Director Sograkpam Hemanta Amadi Padmasri Nabawarepana President Member Singwaina Saryaki Thoram aduga Mari Lenana Nabawarepana Hai Sathariba workshop asida Saryariba Trainees Singna so Tupul Thodoki Paukhek Tabaga Garang asi Sintha Lepkibane Aikoi artist ki leibak na waraba matamda aikoi gi thodang lei leibak na harau nungaiba matamda aikoi so harau gadabane Panba yai corona dagi ngakthoknaba hidak kapa matamda leibak miyamna aikoi na soidanama hidak kapthokadabane haina kaidawbai kiduino haina mingthonba Sumang Lila fawba sanaduna miyamda awareness pikibane kunai asigi tongan ba thodo wathok singda artist singna achoba thodang lori haina phongdoki Theatre Workshop adugi Camp Director Sograpam Hemantana Hai Tupul gi thodok aduna maram oraga Manipur State Kala Academy Imphal gi mana lantobagi thoram phawba yeithokduna Chief Minister Sri N Piran Singhna thodok thokfam da satuna yengsin kibada artist pumna mangna apenba phongdokduna laikhidraba sing amadi asogapan yawarba singi mafam da su awaba phongdokpane artist singna leiriba ase leiba kunai gi damakni haina phongdoki timi tami ekoi na punna khunda tuna leijeriba asiguma Manipur ha Sharaleba asigi manunga sigmi kayagi mapunshina aduba thodo aduda punshi yawgiri ba participate ojagu si kumna magna aduba la thiraba thodo adu madugi damakta awa kungo kuchabugi aseba thamoigi mapaw matang tamnabagi tanja lawjenabagi damakta asiguma awa kungo bagi diplomacy Hendak kita bermapani numidang dan toki betul betul. Ayo angan betul biji betul. Awak mayang pun mungkin angkuni. Tidak nuaite. Adu nuaite betul mereka mereka tu tang terang apa lagi setelah jadi pak. Sumang lagi. Adu orang pergi tradisi berpangtuk pak. Theater tradisi berpangtuk pak. Workshop saya tham setelah itu saya ngerangi di sini dia kui pangku zi hari petang. Kalau sini mama Satu sini mama papa
Kaibul lamjaugi miyamna chahi kyagi mamangdagi sangaibu kannanaba honabada achoba thotang loduna lagliba asigi khanbiduna Chief Minister na Kaibul lamjauda Ethnic Heritage Park asi sabiu atoba mafamda hongbiganu haina Kaibulgi apunba lup singi wangangloi ningthozam ranavina Chief Minister gi puning singsilakli Wafam asing ngarang Kaibul mayai lekai dalaiba ima phawai bi community hall da sangai protection forum Kaibul lamjau marapai bi apunba lup Kaibul sangram dagi Chanpur fawbagi manung dalaiba club tarena sinduna numidang wairam pangthokpa paugi mifam amada ranavina phongthokibane Paugi mifam aduda mahakna hai Kaibul lamjau ase national park oina lauthopirakpa matamdagi national park asigi manungda changduna low panba yaraktaba Insang manamasing hekpa yaraktaba na mafam asigi akoibada leiriba imungsing awaba kaya mayok na duna lakibane Kaibulgi miyam nasu sangaibu manghanba yade nongmadi sangai na malemda Kaibulbu masak takpa ngamgani haiba wakalon adugi matungina sangaibu kannaba khona duna lakibane asu koiba matam asida Kaibul miyam na khona riba ase Manipurgi Chief Minister na ubiduna Kaibulda Ethnic Heritage Park asi sabiyo haina mahakna makha taki Honorable Shem Saib na lamdam asida laisariba praja sina matam kuina tagi mangjarak pamanglan sangai asibu kanbasina maram oiraraga nongmadi tongan baleba na ikubu sak khangtani kai khuna birkhagadorini haina mangjarak pamanglan asidadi mangphawna hanbiyu haidina kai khuna jariba Shem Saib ki mafamda lukna haijari Mamang Tajungi tang kunmapangi nongyai matungda Tupul Railway Yarta thokiba landslide ki laibaktiba thodok aduda laikidraba amasung awana tarba miyoi singi mafamda rongmaigi CSO singna awaba phongdorakli RNCM RNLPM amadi ransomna punat hadurakpa warol amagi matung ina laibaktiba thodok adugi pau hek phangbaga rongmaigi CSO singna yamraba volunteer singa loinana mafam aduda sangsinduna rescue gi thabak thoram singda chauna mating pangki asigumba luraba tanfam asida starase kanglu khudingmangna angama mating pangminase apunbagi oiba wakalonda mioibagi minungsina mang tharaga thabak tawminabagi matam yore asigumna Makhalgi laibaktiba thodok ase matungda amuk hanna thoktanaba marilenaba singna matik chaba thabak thoram sing lokhatpio loinana laikidraba singi imung manungna mayokna horiba awabada so sarugyari haiba wafam sing makhatana phongdorakle Naga People's Front NPF Chandel Divisional Unit ki Get Together Come Out Taking Program ngarang Chandel District Headquarter Lambung Village Community Hall da pangthokre Thoram aduda Autonomous District Council Chandel gi hanagi member SH Manglem Monsang KT Hari DY Kolngam NPF Chandel Divisional Unit ki President Langhu Starson Vice President ST Susa General Secretary NG M San Treasurer M John Chote NPF Chandel SC Area Unit ki President SK Sitoi Lamkang Technopal SC Area Unit ki President Leirung Nachingbana Sargyaki Thoram aduda NPF Chandel Divisional Unit Chandel SC Area Unit amade Technopal SC Area Unit ki Youth Wing Women Wing Farmers Wing Nachingbagi nongna fampuraba singda NPF Chandel Divisional Unit ki President Langhu Starsana wasaklohan ki loinana Lambung Baptist Church ki Associate Pastor Dariel Tharwarna Blessing Minister oiduna nongna fampugadaba sing aduna party ki amade miyamgi thabak ningthina pangthokba ngamhanaba isorat haizaki hairi Aroibada maroiba pau amhana Tupul Yard Railway Construction Camp da thopa landslide laikidaba mioi tara humdogi asiba hakchang nongna phangkibaga loinana apunba siba hakchang kontramari yokre kunipan thiba khangdana leiri Technopal District ki More Subdivision ki manung chanba Titonglang Village tagi angang ama dengue na laikidre atopa taranipan amasu dengue positive oire Thasigi tang manga fawbagi manungda harpi bidrabadi tang taruk ki ayuk pung taruk tagi andro esida pung nifunipan ki total sadang satharagani haina Poiropa Local Farmers Development Cooperative Society Limited na lautokre Yellow Miss Singi afaba laibak ama lepang ngamnaba Manipur Indigenous Peoples Bill kowa ama puthoknaba sem saba horagani haina Indigenous Peoples Forum ki President Asangasarna phongdorakle
Matang asida Mami TV Prime Time Manipuri News losinjare mening tabiribasingbu amuka hana khurumjari. Admission open. Manipur International University Gari Awang Lekai Airport Road Imphal West undergraduate ki oina makhata pizariba course sing tamnabagi khurung jaba pizari. UGC na sakanglaba university asida highly qualified oiraba faculty members singna tongan department ta takpigani amadi advanced computer lab, smart classroom, oriental library ki facility fangbuda natana attractive scholarship unique course ki khurung jaba su pizari. Chalibachai asigi August tagi session hauzaragani maram aduna akupa marogi damak makhada pizariba helpline number asida contact tawbiu. Manipur International University Gari Awang Lekai Imphal West. Welcome you all to Lunako Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Global Education Conclave will be held on 3rd July at City Convention Center, organized by Fortwood Global Consulting Private Limited. Events highlight are interact with representatives of 50+ global universities, personalized counseling with our experienced counselors, on-the-spot application processing and assessment, opportunity to discuss your study and scholarship option, university transfer facility from Ukraine and China without losing year, avail application fee waiver. Delegates will come from Bangladesh, Kyrgyzstan, South America, Russia, China, Japan, and many more. Please come and join. Timing 10 a.m. Contact number 9862-283-509 or 8448-486-500. Welcome to Manipur International University. Admission opened for undergraduate program. MIU is an UGC recognized. MIU has a team of highly qualified and experienced faculty manning various departments that are equipped with advanced computer lab, smart classrooms, and oriental library. They also provide attractive scholarships and offered unique courses. Classes will be starting from August 2022. Manipur International University, Gari Awang Lekai, near HRD Academy. Helpline numbers 889-978-8788. Manipur International University, success guaranteed. Nahak, pukning wakal gi anaba leibra. Drug addiction amadi mental disorder treatment gidamak adom karigi wari.
Manipurda ihan hanbo oina Rehabilitation and Child Care Center. Inkalakliba nahasingita oiba experienced leraba doctors amadi clinical psychologists singna layingjari. Expert singna counseling piba